kurumjari mieng tabrib simutaram okchari ngasimroi bapauda amuko amadi UCM na punna sinduna tarani thoi suba the Great June Uprising Unity Day ngasi tonga tonga bakang kya gi music na saru yaduna ke krupata pangtholi Relief and Disaster Management Selana Seasonable Haina Chief Minister Okram Ibobin Hairi Amadi Assembly Mi from Duna Miam Gichakarangi Tabakanaring Jedata Consumer Affairs Food and Public Distribution na Urea Amadi Diamond Hariawa Superfine Jeng Miam the Yentolamde Mapuma Pau Pizari Taranitoi Suba the Great June Uprising Unity Day Observation English and Itarahum de Gitorom Ngasi Amukomadi UCM na Sinduna ke Krupata Kanglu Kayagi Mui Kana Saryaduna Pantholi Angan Bayutagi Hona Atoba Atobi Taranipana Lake Draba ke Krupata Labor Ningsing Kubamda Huyan Lalong Tangta Idilbungi Kanguna General Salute Piduna Ikai Kumnabu Utki Amukogi President Obitanatana Observation Committee Chairman K.T. Rahman UCM के प्रेसिडेंट ओबितनातना जुनतरा निपान के ऑब्जर्वेशन कमिटी के वाइस चेयरमैन वाइना बचंद्रा मिनिस्टर एमएलए यावना तोंगान तोंगान सिविल सोसाइटी के आगे लुचुंबा लुचुंबी कम्युनिटी के आगे म्यूजिक अमदी मणिपुर की मफम के आदगी लाकपा महिरो यावना म्यामना लेखितब तरा निपान की मफम दल लेसु कतुर इकाई खुमनबु उत्के बनबे याई NSNIM अमदी भारत सरकार अनि की मरकत चथरखिबा सीजफायर के खोंथांग अमा ओइना इंग्लिशनि सुबना अमगी जुन की तांग तरा मरीदा बैंकॉक ता भारत सरकार अमदी NSNIM अनिना सीजफायर agreement tonobada without territorial limit haiba wafam lakpadagi manipur da leriba tongan tongan ba organization amadi miyamna wafam asi yaba ngamloi haiduna miyam gi ihau changsilakpada english ni sumna amagi jun gi tang tara nipan yauna makha tarakpa thodok singda mioi tara nipan lekhidaba thodok adubu ningsing duna ngasi fawba jahi khudingi leptana UCM na the Great June Uprising amadi amukona Unity Day haina tongan tongan ba mafam da paktotuna lakhibani Manipur ki itihas ta singthaningai oiba khongthang ama oina amuko amadi UCM na punna sinuna numit asibu the Great June Uprising Unity Day haina handaki chahi asidagi pangtholi tharamasi ga mari leina na Deputy Chief Minister ge khangamna Manipur ase kanglok khudingmana nungsi chanana leminaduna chakor maikai romda chatminana bohona si asiguma thodo asi matungda amu hana thondana bohona minasi haiki sacrifice that we made. It's the times that they sacrifice their life for the cause of the state of territorial and the spirit we have to possess each and every citizen, and it's not only the interest of the state, it's also that they have made the supreme sacrifice for the united and the entire nation. Part of the country is protecting the emotional territorial integrity of the state means since it's the part of the vast India, I think they are taking part in protecting the entire. So I think it is the supreme sacrifice that we have to uphold this, and you know, it's our duty, each and every citizen of the state, this country, and it's our duty, ground duty, to do and to sacrifice anything that we have for the cause. Observation Committee ki Chairman K.T. Rahman na miyam gi apamagi matung ina UCM amadi amuko na punsinduna thorom asi handaki chahidagi hauna pangthokpani makata na su pangthokhigani Manipur gi ngamkhai gi damakta ekoi punna leminagani haiki Manipur gi miyam na matam sangnadagi integrity ki thabukta UCM amasung amuko tongan tongan na tawusi amde Manipur gi mioi group khudimagna section khudimagna punna pangthok minau haiba akhoi da pirakpa amuko da pirakpa UCM da pirakpa miyam gi apil mayam suggestion mayam do akhoi na loksin jaraga miyam gi apam badun patung inna akhoi handaki sahi sida amuko amasung UCM punna ke krupata athau basingi yatha pamda akhoi Jul Aitin ki thoram se pangthok saribane lakado ba sahi sing dasu akhoi leptana pangthok na nabagi damokta akhoi observation committee ki chairman K.T. Rahman amuko ki president aina UCM ki president na basandraga yamukun na thanari amasu pangthok kani leptana akhoi kaina roi habisu lupani maki ya thajabani
Observation Committee ki Vice Chairman Navachandrana Manipur se Kangluk Kayana Khundamina bani Nungsi Chanana Laminaduna Apunmagi Saktam Ngakmina se Manipur gi Apunmagi Saktam Kainana Bahana Pasingi Mayota Batam Chupagi Wena Lep Kani Haiki. Ekoi ki territorial integrity the Singnak Batarabadi, Equin E Katpangami, Ekoi Tawai, Hadok Pada, Pamude Haiba, Choba Paramaka, Manipur Miam, Tambiki Batuma, Nasinga Sima, Ekoi, Hongdri, Maduki Tamuka, Chap Chaba. Stand Nasimaksu Lady Habase a Hajaning. Nasi the Graduate Uprising Unity Day 2013 Hyderabad Masida United Committee Manipur USM Amasung Amuko Anina Punmin Narakanda Masida Pangto River Torom Asidasu a queen Hajaning Bat Nunga Wan Tokti 2001 the Lake Kibamiam Ihuladu Nasi Ekoi Tadri. Ekoi handaki chahi asitagi horkan da matung tarakba chahi singda leptana USM amusung amuko ani na hairiba June 18 gi observation akogi the Graduate Uprising Unity Day si koi pangthong na ba adumak akogi state si asinga akoi lejeri Mahana Makata na fondo kibida UNC na chathariba ban asi makoi gi oiba pandam amada chathajabani masida apenba pendaba amadi akaiba karisu leite haiba wafam thamke UNC busu akoina lan uba natagar phatana khanbagi wakal leite makoi ju makoi apambagi matungina makoina tongningba makoi gi demand sing kaya amaka madu othokpa yaba or yadabna tonga thoka kanda makoi ju tali hedana makoina leje ado handaki khoi tang taraga taruk tagina taraga nipan phawgi 48 hours ki ban namaka koribasigi matang seida akoina khajabasi akoina thodongna pakhum pininga leite akoina thodongna chengdongninga leite haina akoida khanjabaduni tarigino har kanda akoigi leiriba akoigi United Naga Council gi akoigi periodic oiba akoigi routine gi program amugi type ta aduma hairiba June gi thas da toropai aina ta torokani habisidi akoi Manipur miamna loina khangnarba ngakani thodongdona akoina yamna lumna lobusu tawde thodongdona akoina yamna yangna lobusu tawde makogi routine program ama tawjabani hainabu akoidi lawi haina ai haijage aduga iroina na akoina appeal tawjaning budadi akoi ngasi Manipur da hingminariba furup-sing ase akoi nungsi chanana amaga gi mateng pangnana apunba Manipur gi makhada hingminaba haibadu natana akoi gi ba laibak laite haibase ai thamjaningi Manipur da hingminariba furup-sing gi marakta furup amakhaktana atoba furup ki mateng yaudana hingba haibase akoi oithokte haibase akoi khudingmangna khangminaba changi haibase Thauromasiga mari leinana Observation Committee na Jenims Blood Bank ka kusamna duna ke krupata I dan tawgi tharamsu pangthokhe Nungthil atengba fawba ke krupata pangtholiba miyam gi tharamda lamdam asigi civil society kya gi luchingbal singna Manipur gi apunba gi satam ngakminana ba masa gi oiba wafam sing fongdona ke Laikidaba singi mafamda tharamadu da saru yakiba singna minute ani tumina leptuna awaba fongdoke Laikidaba singi imung manungda Observation Committee gi maikadagi khudol potpituna ikai kumnaba utke Relief and Disaster Management the Center the Githadak Percent from Singlan seasonable Haina Chief Minister Okram Ibobina Fondokre. Masi Chatakiba Assembly Mifam the Opposition Gate Dr. I Iwohanbi Amasung T. Shyam Kumar Anina Pukat Kiba calling attention motion Amada, Chief Minister Napako Masipi Kibani, motion Asibu Pukaladuna, Dr. I Iwohanbina, Department Asita Labor Officer Anina Lupa Kror Amad Lak Nifumatoi Lana Season Habagi report Amal Lady Basi Achumbra Aranbara, National School Safety Program with Makada Yamla Senfam Sing Kaitokre Habagi report lay South Guwahati the Labor SBI branch Amada Suba Enterprises Cyber Agency Amagi account the Lupa Laktara Henbagi Senfam Chatkibagi Kudam Changdam Lay Masidan Department Asida Sel Tumlana Season Habagi Jingnaba Chowna Lady Maramaduna inquiry Amatoduna Tizimba Matautai Jathariba session Manunda Chapsaba statement Ama House the Tambina Chief Minister Gipuning Jingsin K calling attention Asigi Pakum Pira Duna Chief Minister Na Selana Season Abagi Wafam Latabana inquiry Tobagi Matauta de Selana Season Akiba Season Akide Hibasi Bank Tagi account statement Lauraga Kangani Haiki Masi Jatakiba from the opposition Gimaikadagi Joy Kason Amadi El Ibom Jana Juntara Nipangi Taronga Mari Lena House na minute ani Lake Singi from the Ikai Kumnabu Utsiaba from 0 da Pukat Nagarke.
El Ibum Chana Juntara Nipanda Assembly Pharmacy under the Asina Hanbani Masina members in Leishu Kapada Kudung Chadaba Tengnari Haina Rule Johunga Yankimatogi Makada Minute Ani observation Tonawa from Pukatke. Matang aduda speaker location na house na ayaba pirabadi akaibalite haki adubu house ki luchungbu oriba chief minister na 0R haibasi miyam ki oina yamna tangai fadaba wafam pukhana batanja aduni masi tanfam asida agenda yaudaba ama tausi haibasi chunggadra chumloidra khanbiu masi mangna laikidaba sing adugi mafamda ikai khumnaroi si haibinate pung manga dagi haukiba thorom adu pung 13 dagi hauriba session mamangda hendokna lei katluba yai haiki Assembly mi from Duna Miam with Chakotarangi Tabakanaring Cherata Consumer Affairs Food and Public Distribution na Urea Amadi Diamond Har Yawa Superfine Cheng Miam the Yentolamde Hiramasi Matanda Kanapa Powdom Ama. Manipur the Mapalam the Gipusilakliba Superfine Cheng Singda Podjan Yorum Gani Haina Singnaba Lebedagi Central Agricultural University na Mapalam the Thaduna Sabsaba Kangdokna Honoring Cherekta Consumer Affairs Food and Public Distribution the Miam the Yentoknaba Superfine Cheng the Urea Amadi Diamond Oigani Chingnaba Fertilizer Yawbatenare. Ngasi ISTV News na Pasui Kendra gi manung sanba Tagel Khongbal Kumantem Lekaida Superfine da Urea Amadi Diamond Oigani Chingnaba Fertilizer Makalasi Yawbatengnar Kibani. Lekai adugi Taramapan by Mapangi Ward number 1 the Leba Toksom Rajan Kobamiu Amana Ejen Oiduna Lekai gi Sing Yenabagi Damakta Satkibatang Tarada Kezi Yankai Sanba Bek Kulumdoi Consumer Affairs Food and Public Distribution ki Kangbuna Mahusagum Mahaki Mayumda Sing Singadu Tarambani Hari Masigi Matanga Rajan Fongdorapada Sing Singasi Puna Lekai Asida Yenba Ayam Basaruk Lui Kibagaloinana Sing Fanglabamiu Sing the Mangonda Yeliba Sing Singaduda Fertilizer Yaure Haina complain Lakpadagi Makata Nangasi Sekto Matamda Low Ubamadi Tongan Bahiram Sing the season Nagadaba Yamna Kudung Tingai Oiba Diamond Namadi Urea Hadiba Makal Singasi Yarum Batina Kibani Atuba Matamda Marila Navasinda Yangsin Haninge Haina ISTV News the Fondoroke Singsi a Taitrada Singsi Laponi Singsi Lamadunga a Taitrama Turigina Tangata to Poyele Ada Masida and Yengi the Haribosi Posi Yorome Sing Vixi Kulundu Laponi a Kunitui and Tokre Yoni Yormo a day a Kangudre she and you would them that Haribosa Urea Diamond Yorome say I am on the complaint I see and doing them there. I must say Marilebo Authority Yangin View. Pasasinga Kari checking Pigata Uno Asiana, she and Atolagari, another Tanagado, no, she say my am the Mutana, the nephew. Amaronda Toksom Rajan Yentoki Basing Asida Fertilizer Yauri Haidebasi Achumaral Kangdoknaba Amadi Karamba Makalgi Fertilizer no Haibadu Kangnaba Kaugi Dr. KS Ivolga Unaduna Wari Sanarubada Yauri Bapolam Singasi Diamond Natraga Urea Soidan Oigani Haina Fongdoraki Magna Makatana Fongdorakpada Superfine Cheng Asida Yauri Baposakasi Karino Haina Hana Tizinbagi Mahuta Sarkargi Marila Navasinga Atuba Matamda Hana Tinginbana Hena Achumba Kongtang Oigani Sing Singasi Hana Sakraba Musing Buning Tina Yangsin Bagaloinana medical treatment Pibigitangai Fadabala Haina Fongdorakli Mon the Yauri Bosiki Iriagi the Yimagi Supergi Sama Diamond Gi Kogi round on Oiva Iriagi Maga Nova Yauri Singse Masi Karai Pope Swan Bagabasi Marilena Koi Manipuri Stillery Regi Mapungo in a College of Agriculture and Regulation Stillery Masi exporting that Yam Kupnan in Halaba Masi never seen a corner like them and Hojuzik Tobia was the government Haiba Masiguma Port Yorgo and sings a show by Parma. I couldn't get depend on it. Natagadi, Lam Kurutine, with Adumba, Tijiling, Tizin, quite from the Yentogadi, Kankanate, and Tizin Banukon Laxaraso, Masigma Port Mayorisi, Masidam, Toxic Uba, and we Uria direct Cyber Toxic Madi, Port Oquia, Uria, Zakura Kunapaimatum, Satellite, was Essendly. And the Masigum was a Haxan that when the Samaragadi, say sack when the Tonga Mrs. Lakadosi, Saxi, all of Madunda, direct near Kuyaxan Lakadosi, Madunda, Sagaduri, Saktusu, Madura, Kadosa Saktusu, Mahogari, and Sigumba Portsi, Masi, Yan Sound, Mule, Peter of the Satin Lakadaba Modena, Sagi, High Portsi. Kai ho mangan bagi aduga high portsida Iriaga diamond kaptanatana te port yorga se hoji scientist leba hoji central university scientist mayam
adagi Manipuri ki scientist mayam se masida makha tana koi mas thijin bagi adugum bagi koi thabak se than bagi apam se khuluk se adugum masigi mangoina na khulakta hariba sigum yori bo sing makhal sing se masidi government na khulak ki ben to ka lai have se aro bo bijini ko moda mane Amaromda superfine chiang da urea amadi diamond organic chingnaba fertilizer yauriba asiki matangda ngasi kawgi akhangai singna thijinnaba honabada leibaki oiba achauba thoram ama leikibana khudongsa khidre hari hayeng kawgi dingi meeting makhada scientist singna thijinbagi thabak chatharagani hari Cameraman Imugaloina Paudumjari Sunil Kumar ISTV News Imphal. Imphal is ki manung channel labor Kongba substation Puba Tambal Kong feeder gi manung chanbat Naharu Mayalekai Awang Lekai Naharu Makapat Wakana Chungba Mapam Sing Asida Haukuben Mitarani Rom Maichang Nine Bibi Drehaina Naharu Youth Model Development Association of Fundorali Electricity Department ki Maike Dagisu Hiramasgi Matanda Miam da Kangan Basulate Tangna Balekai Sina Mai Piraga Lekai Mari Asida Mai Pidriba Asi Karimaram Gino Habadu Mari Lenaba Department Kangan Bagaloina Mafam Sing Asigi Mai Chang Nine Bibu Heidi Bawi Marathana Timber Break Amata Break Matunda Taram Chedi Juntara Nipangi Todota Lake Java Atawa Tobis in the Katopo in a Voluntary Health Unit Committee Rims na Tarantuba Committee Asigi Mapokumonga Marilena Kanglo Kudingi Damak E Haba Tim da Tarahum de Suba E Dan Tobagi Game Rims Blood Bank the Pangtoki Game Asida Nupanapi Marifurom na Idan Taunaki Committee President Asini Kumarna E Unit Amana Mio Marigi Punsi Kangadori Bani Equigi Haksang the E Pitopada Amam Bakar Sulate E Kimahut Sinana Baposak Late Miobagi Punsi Kaliva E Marankaina Fanganana Bami Punkudimana E Dan Tawio Haiki Unit Amana Mimari Chicken. When it is to put up when shall make it, Chasu learning what is it? She the way was it? Me was she chicken. He was no what I did. Wangjing Lamding Nagar Panchayat ki Manung Channa Wangjing Lekai gi Water Supply Scheme Asigi ising authorized natraga unauthorized ta ising seasonary ba khuding mangna laliba Jun Kunipan Fau Manung da isingi aton ba taxing tidong ba village level water and sanitation committee na khangalali Marathon Atemba break amamo break matung da amukana taram okshari United Naga Council na nongmaizing numit ki ahing nungay dagi kaukiba pungni funipan gi banna Ukrul District ta chawn akaiba pikre banna sina maram oiduna dukan sing thonglo na ki lambida gari sing chana khide banna si Congress na luchingba sarkar asina kang naiba mawong da thabak chathai haba wafam da kaukibani Kolkata da pangthokiba BCCI under 22 cricket tournament amadi Northeast under 16 amasung under 19 cricket tournament ta winner oiduna Manipur team da saruk yaruba Raugi Sanari Singasi Kwakachel Tokchom Lekaida Okre Tauromasida Hana Minister Oramba L. Jenta Kumar MCA gi Joint Secretary P. Srikanta Raugi Advisor L. Navakumar President P. Nisikanta Susaryake Tauromasiga Marilena Juntara Nipangi Ihoda Lekidava Singima from the Ikai Kumnabasu Utki MCA gi Advisor Rajesna Manipur gi Cricket Sanari Singh International Cricket Tournament Saryaba Ngamagi Chowna Tazabalade BCCI na Sinba Cricket Tournament Singda Champion Oirabanina Indian team da saruk yaduna nomadi soidana international tournament ta state asigi sanari sing saruk yaragani haiki maroiba pawmukana pizari amuko amadi UCM na punna sinduna tarani thoisuba the great June uprising unity day ngasi tonga bakanglu kayagi music na saruk yaduna ke grupata pangtholi Relief and Disaster Management Selana Seasonability Hana Chief Minister Okram Ibobina Haidi Amadi Assembly Mifam Famduna Miam Gichakotarangi Tabak Kanari Cherakta Consumer Affairs Food and Public Distribution na Urea Amadi Diamond Har Yawa Superfine Jeng Miam the Yatolamde Miang Tabiru Simbamukana Kurumsari